Iran gi Supreme Leader Ayatollah Khamenei na America ga lan soknanabagi thorang punamak tawba loire haina lawthokre. Iran gi Foreign Minister Abbas Araghchi na interview amada phongdokkibada nongmanini isigi manungda deal tawnanabagi draft ama yamna kanna sem sari. Draft adu America da tharagani madugi matungda America na lorokpa phirep adugi matungina makha taba action lawgani. Iran na nuclear khulai gi matangda America ga wari sananabagi thorang leirib adugumna lan tawnanabagi damaktasu Iran na thorang punamak tawri. America na Iran da siriba nuclear khulai sabagi wafam madu yumfam yaudaba aran wafam ni. Iran na puthoklibi uranium asi tongan ba chokotpagi thabak thoromsingda sisinanaba puthokpani hainasu mahakna phongdokki. Adumakpu Iran gi wafam asi America amadi Israel na thajadabaga loinana Iran da nuclear gi oiba khulai karigmo pheba amatada leihanbi yaroi haibasi America amadi Israel gi aripu oibani. Chairak asida America na Iran gi maya nakna leiriba Middle East gi manung chana leiba mafamsingda angakpa phangna langi khuchu khulai yauna lanmi kaya leppalaitan deploy tawsilli. Nakal maromdana satellite gi phangba image amagi matung ina Iran da su America ga lan sokna ba ngamna na bagi damakta yamna khongjel yangna thorang pun mapeket peloi kre hai. Iran na America gi military sing leiba mafamsingna target tawduna landana na bagi damakta makhoi gi matik maya leiriba misal kaya su deploy tawduna thamkhrabani. Karigumba America amadi Iran leibak ani gi marakta lan thoklabadi mapungwena West Asia gi mafamsingda achobo chaithing choidena phangani hairi. America na Iran da leppalaitan aki khang kaya piriba asigi matam losilakre. Nuclear khulai sabagi matangdi yanaba ama phobo proktrabadi America gi President Donald Trump na Iran na suksoi choidena daragani hainasu pawasin makhatari. US ki lanmising Iran gi Supreme Leader Ayatollah amadi mahaki masanupa Mostaba hatnanabagi lalong Donald Trump gi mamangda thamkhre. Loinana Iran na su Donald Trump gi napal thugairakpa yai haina expertsing na phongdokle. America gi media outlet ama oiriba Axios na phongdorokpa report amagi matung ina America na Iran da landanaba thorang punamak tawriba asigi manungda Supreme Leader Ayatollah Khamenei amadi mahaki masanupa Mostaba su hatnaba plan tawriban. Iran gi oina Supreme Leader Ayatollah Khamenei gi matam hek loikibaga leibak asigi luchingba mahaki masanupa Mostaba an oigani haina thajanariban. Adubu America na Iran da landanabagi warepti lawbu leitri America na hauji thorang tawriba asiri yengluragadi matam amade hekta Iran da landarakpa yabagi phibam amadi leiban. Iran na nuclear gi oiba khulai sabagi thabak sengdoktrabadi pakchana amangata thokani haina Donald Trump aki khang kaya pikhibasu leikrabani. Hauji oiriba phibam masi yengluragadi America na Iran ga matam sang lan suknaba yabagi mawng amadan leinaribasi. Donald Trump na numitrani gi matam thaduna hairiba numitsing asigi manungda nuclear khulai sabagi thabak leplagani haibagi thajaba piraktrabadi landaragani hain aki khang chauna pikre. Adumapu America na Iran da landagadoribasi suknagi Iran gi maruiba military base khara da landaraba yai hairi. Maduna maram oiraga Iran da nuclear gi oiba khulai thaduknabagi pressure pibagi lalong oigani. Adumapu Iran na madudasu nuclear khulai sabagi thabak chathakigani hairabadi nakal ani gi marakta achobu lanjaw amadi suksoi soidre haibasi experts na thajanari. Iran hariba lebasi haukiba chahini puromdagi hauna makhoigi oiba yeknaba lebaksingi lan thengnaba ngamnanabagi damakta langi thorang tawduna lakhibana maram oiraga America gi napal adu Iran na su dumo thuwairakpa yana su lei hairi. Masigi mayik laraba khudam hairagadi Iran mu maikei mari dagi question thamlabasu hauji phawbagi oina American landaba ngamdriba asini. Loinana Middle East ki mafam kayada deploy toramba aircraft carrier amadi langi jahaz phawba khar khaji Iran mayadagi handuk halakrabani. Thawng asi yenglurgadi Iran na missile kapsinduna America gi achobu makhalgi aircraft carrier singadu samudra ironongda lubhangani haibagi aki khang pirakhibadagi oirambasu yai haina experts na thajanari. Nakal maromda Iran lengak maikei dagi lebak aduda mamang thagi protest ki irangda mioi lising kaya sikhibadu terrorist singnani haina maral sibaga loinana USA gi President Donald Trump amadi United Nations ki human rights experts singna lengak maikei dagi chathakibani haina phongdoklibo phamjing adu evidence piu haina akanba demand tawkre. Iran gi Foreign Minister Abbas Araghchi na phongdokibada lengak maikei dagi terrorist ki thawong na chaitheng phangduna sikhraba amadi mioi lising ahum ga chamaga tratre ki list ama miyamda utki. Madugi manungda security personnel chani su yawri. Araghchi na makha taraduna kanagumba lengak aduna piyeba data adu lali natraga sajinnabani haiba taragadi achumba pramala du pirakadabani. Mamangda Araghchi na phongdokibada hairiba list adu yawriba mioi chatruk ka maudradi
USA amadi Israel fan thadaduna chalaiba terrorist-singni hairi arakchi wafamsing adu USA gi President Donald Trump na paumising na phongdokki wafam amada mamang thagi protest adu da sikhiba miyoi gi masing adu lising kunthani thoini hairi loinana Iran gi miyam masi hojik theocratic lengak adu gi makhada norok ti hingbaga amha oina leiribani haiki marak asida Iran gi foreign minister asina USA gi media outlet kayada laibak adu gi nuclear program gi matang asengba ama thamduna yanaba proknaba takchilibani hojiji USA gi maikai dagi Iran dalal harokpi akibu leiri marak asida Serbia gi maikai dagi Iran da leiriba laibak adu gi miyamsing mayumda halaknaba khangal lakhi wafam aduna khwaidik anobu oiri United Nations ki Iran da akhanna human right ki special reporter oiriba mai satona phongtokibada protest adu da sikiba masing adu micham lising kun hen ki adu gi data adu lengak aduna internet ki filter wanga thamkibadagi asengba masing khangdokpad awab oiribani haina pawosin makhata Ukraine ngamkhai dagi yamna manung hanjilaga leiba Russia gi sarkar na chalaiba missile factory na haiba amadi Ukrainian force na long range drone chin duna akan attack to buda yamna chawna mang takre haina pawi sourcing na hairi Russia Republic te thoki ba attack adu da mitra ma thoyu soki makhoi digi manung da ahumdi hospital da admit to ki haina local health minister Sergei Bagin na phongdoki Republic ki facility sing gi mark ta amma Ukrainian drone capsule laktun attack torokre haina Regional Head Alexander Boslopna social media da thagalakiba post amada haiki attack adu da mi sokpa amadi mang takpa thoki haina mangna panki adubu mangna ati akupa marosing di phongdorakide official oidabara shagi telegram news channel astagi pawamada Ukrainian force na Bot Kings machine building plan da drone attack tawkre haina phongdokki astrana makhogi pawosi local missing gi oiba footage yenglaga pibani haina phongdokki Russia gi achobo missile factory thugai bagi wafam asigi matangda kutakki oini Ukraine gi maikai dagidi wafam amata phongdorok balaitri hairi Bot Kings factory asi Ukraine da kilometer lising amaga samri gam thapna leiba mafam amane mafam masid Russia gi shakti yamna leiba Iskander ballistic missile sing amadi nuclear intercontinental ballistic missile sing su puthok ya hairi Russia gi atopa pawgi channel sing na su Bot Kings ta leiba mi sing na thagalakpani haiba photo amadi video sing share tawnaki Maduda industrial site amadagi maikhu ka katpa amasung building sing thong thona kairaga leibu unaki atopa official oidaba paw amadasu pokhaibagi thodu yamdrabad ahum thoki haina pawo sin makhatari Bangladesh ki nona prime minister oina wasak lawkraba BNP gi luchingba Tariq Rahman gi lengakna India ga nona aphaba mari thamnana ba thorang kaya packet pa hokre Lebak adugi hanagi prime minister Sheikh Hasina gi lengak inthukraba matungda Muhammad Yunus na lengak lakpa matamdagi hauna Bangladesh amasung India gi marakta visa gi athingmu thamduna lebak ani gi marakta khaibung tanarkiban adubu yamna singthaningai oiba ahongba ama oina Tariq Rahman lengakna India da visa amadi makhoi gi mission ching mapung phana mathok to hollagani haikre India gi konung oiba New Delhi da tourist medical business amadi atopa thabak ching gi namakta India da chatnaba gi visa sing piba gi thabak ngarang dagi hon chatnaba haukiban Agartala Siliguri yauna atopa mafam sing da hanglamba Lebak adugi mission chingsu na hona na mathau to hon haina pawosin makhata Lebanon gi beka behli dengarang Israel landa aduna chathaduna Hezbollah gi luching ma yauna mi tara hat khre aduga mi yangkhai na sathina asu open nangan gir haina security gi source amana hairi Israel min Lebanon gi balbek gi oibom pham ching da chathaki ba akan bulal adu Hezbollah militant ching na leiba mafam da hairi Israel lan min chathaki bu landa adu Sayula sigi manung de Lebanon gi nokpok thang mafam sing de chattakiba khwaidagi yamna kidingai oiraba lan sing manung da amani hairi lala du US na thawai oiduna chathariba Israel amadi Site Islamist group ki Hezbollah ki marakta ceasefire thamnakiba du kaihenabagi akibu leire hairi Israel ki military na phungtorakibada Lebanon gi beka valley gi nokpok thangba sarukta leiba Balbek area da hangliba Hezbollah command center singda mai pakna lan chathakibada Hezbollah gi senior official yauna Mio sing adu sikibane hairi haukiba kumja 2024 da US na achobu thawai oiduna Israel amadi Iran na sogat pa Hezbollah militant group ka ceasefire kuryang pidon dun lakiban Israel ngamkhai lana Iran na sogat pa militant group asigi mathak planda khibana US na thawai lodun chatakiba ceasefire adu uhan thok hendre hairi Israel amadi Hezbollah gi marakta ceasefire thamna kibu matam adu tagi hauna nakallani gi marakta amana amabu ceasefire thawai haina maral sinariban Ammaromda
इजराइल चथकीब लाल अदु हमासना अकनब मोंग यानिंगदब फोंदोकपग लोइनना लेबाक अदुदा लेब रिफ्यूजी कैम्पता इजराइल लनमीना अतमनना लान चथकीब अदु मिचंगी मयोक्ता क्राइम चथबनी हाइना फोंदोकि इजराइल लेबानन की खा थंगबदा हांगलिब आइन अल हिलवे पैलेस्टाइनियन रिफ्यूजी कैम्पदा लान चथदुना हमास की कमांड सेंटर द लंदागी हाइकिबदु पैलेस्टाइन रेसिस्टेंस ग्रुप अम ओइरिबा हमासना अकनब मोंग यानिंगदब फोंदोकिबन इजराइल की लाल अदु लेबानन की मनिंग मखा तंबबु खोंगोइनबनी हाइनसु हमासना सेक्शन वरोल थंगि पाकिस्तान की अवांग नोंचुप्ता लेब खैबर पख्तूनख्वा प्रोविंस द चथकिबा इंटेलिजेंस द युफम ओइब ऑपरेशन अमदा सुइसाइड अटैक अमना सिक्योरिटी पर्सन अनि सियनग्रे हाइरि प्रोविंस अदुमकी बनु डिस्ट्रिक्ट टेररिस्ट मंगासु ऑपरेशन की मनुंग जना हातख्रे हाइना मिलिटरी की मीडिया की विंग की माइकैदगी हाइरि खैबर पख्तूनख्वा प्रोविंस की बनु डिस्ट्रिक्ट चथरिबा टेररिस्ट सिंग मथक्ता सिक्योरिटी पर्सनल सिंग ओइब ऑपरेशन अदु इंटेलिजेंस की पाव की मतुंग इना फिटना अल खवारिजदगी खवारिज की मियोय कया अमसु लेइरे हाइना पाव फंगबदगी मखा तना थीब होंब चथकिबन मखोगी पाव अदुदा सुइसाइड बॉम्बर अमसु यावी हाइना मंगजौनना खंगि अदुबु तेहरिक ई तालिबान पाकिस्तान हाइना मियामना खंगद्रबसु स्टेट अदुना मखोइबु सेंगना फितना अल खवाजी हाइनासु खंगनै हाइरि सिक्योरिटी फोर्स सिंग कन्वॉय अमदा टेररिस्ट सिंग अदुना टारगेट तोरपदा मखोगी ख्वाइदगी मरु ओइब खुलाई ओइना सिजनलखिबा सुइसाइड बॉम्बर अदुना पोखाई हलकपदगी सिक्योरिटी पर्सन अनि अदु सिखिबन बनु सिटी द सुइसाइड बॉम्बर अदुना पोखाई गनबा पोलम कया अमसु हापलबा गाड़ी अमदा मिचम अमदी लो इन्फोर्समेंट पर्सनल सिंगबु टारगेट तोरखिबन अदुबु मखोई खोंथांग अदु सिक्योरिटी पर्सनल सिंगना चामद चामा मपुंग फाब ngam पुंग कया नोमे कामद्रबा मतुंग द सिक्योरिटी फोर्सना टीटीपी की टेररिस्ट मंगा हातप ngam की हाइना पुलिस की पावन मखा तारी अदुबु पोखाइगन पोलम कया हपसिन थौजिल लखिबा सुइसाइड बॉम्बर की गाड़ी अदुना सिक्योरिटी फोर्स की अहान मंजिल थाखिबा गाड़ी अदुदा थोमजिनबदगी कमांडिंग ऑफिसर ओइरिबा लेफ्टिनेंट कर्नल शाहजादा गुल फराज अमदी सिपोई करमात शाह सिकी हाइना मिलिटरी की मीडिया विंग की माइकैदगी हाइरि नाइजेरिया की जम्फारा स्टेट लेब खुंगंग अमदा मोटरसाइकिल सिंग तोंगदुन लाक्पा नोंमै पाइबसिंग मियो यांखै हलमलबा मतुंगदा नुपी अमसुंग अंगांगसिंग फादुना पुख्रि हाइना ऑथोरिटी अमसुंग मफमदुगी मियामना फोंदोक्रे मोटरसाइकिल तोंगदुन लाक्पा मियोसिंग चथकिबा लाल अदु हौखिबा सगोनसिंग निमिदांगदगी हौरगा इराई निमित की अई फाव चथकिबने हाइरि जम्फारा स्टेट की बुकुमवादा लेब तुंगान सच्चे खुंगंगदा खुलाई पाइबसिंग मोटरसाइकिल सिंग लाक्लगा युमसिंग अदुदा नोंमै कापसिलखिबन खुलाई पाइबसिंग अदुगी लांदा मियो यांखै सिहिबा लोइनना नुपी अमदि अंगांग कयासु फादुना पुखिबने हाइरि बुकुयुम साउथ की लॉ मेकर ओइरिबा हामिसु फारूना खुलाई पाइबसिंग अदुना खुंगंग अमदगी खुंगंग अमदा मोटरसाइकिल तोंगदुन चलगा मियो यांखै अदु हातखिबने हाइकि हामिसु ए फारूना न्यूज एजेंसी रॉयटर्स दा फोंदोखिबगी मतुंग इनदि खुलाई पाइबसिंग अदुना फादुना पुखिबसिंग अदु चपचाबा मसिंग खंगमंगमद्रि हाइरि लोकल ऑफिशियल सिंग थीबा खंगदबा मियोसिंगना मिंग खोमजिनबगी थबक कन्न चथरि खुलाई पाइबसिंग अदुना खुंजासिंग द लान चथद्रिङै मंगओइनना सेक्शन वरोल कयासु थमकी हाइरि खुंगंग अदुगी चै 94 सुरबा अब्दुल्लाही सनी कौबमी अमना एजेंसी द थमलक वरोल अमगी मतुंग इनदि मोटरसाइकिल चामा यांखै की मथक तोंगदुन लाक्पा खुलाई पाइबसिंग अदुना खुंगंग अदुदा चंगसिलक्तुना यामना किनिङै ओइरबा थबकसिंग अदु चथरमगिबनि खुलाई पाइबसिंग अदुना खुंगंग अदु थादोक्तुन चखख्रबा मतुंगदा सिक्योरिटी फोर्सना सेक्शन थवन लखटलबसु मिफामुपिंग पाउदी लेति हाइरि खुलाई पाइबसिंग अदुगी लांदमि हम हापीखब इमुंग अमगी मि अमना फोंदोरखिबदा नोंमै पाइबसिंग लाल अदुना मरम ओइरगा सगोनसिंग अहिंदा मियोय अमता तुमनदना मथ्वाई हिंगनबो वाना खांगनके हाइरि नाइजेरिया की अवांग अमदी नोंचुपथंग मफमसिंग द सिक्योरिटी केन खांगनबसिंग लेप्तन चत्रपग लोइनना खुलाई पाइब क्रिमिनल गैंगसिंग अमदी राइवल फाइटरसिंग मफम अदुगी खुंजासिंग द केन खांगनबा अमदी मिहातनै पुंचत थबगी थबकसिंग नोंमनोमगी पथोक सोथोरक हाइरि अतोप पाव अमना पाकिस्तान की पंजाब स्टेट की चीफ मिनिस्टर ओइरिबा नवाज मरियमना महाकी लेंगाक की माइकैदगी अकनबम यंग कया चंगसिनबा हौग्रे मसिक अचौब मरमम ओइरिबदु महांगना पाकिस्तान रुपी बिलियन 11.7 लोम ओइगदबा लग्जरी जेट अमा मसागी ओइने सिनरुबदगिने हाइरि पंजाब लेंगाक कुमजा 2019 द साबा गल्फ ईस्टर्न G7 G500 एयरक्राफ्ट अदु VIP सिंग ट्रांसपोर्ट तौबगिने हाइरि एयरक्राफ्ट असिगी चौराकु ममल असी US डॉलर बिलियन 94 अदुगा पाकिस्तान की रुपी दनबु बिलियन 11.7 लोम ओइगने हाइरि पंजाब की इंफॉर्मेशन मिनिस्टर अजमा बोखारी ने फोंदोरप मतुंग इनदि मरियम नवाज एडमिनिस्ट्रेशन मित्रा मपन चनबा VIP जेट असी हानतगी प्रपोज तौदुन लाक्पा एयर पंजाब फ्लीट की सरुक अमन
पंजाब की ओपोजिशन पार्टी पाकिस्तान तेहरीक ई इंसाफ जमानी इस्लामी माइकईदगी हाँ पाकिस्तान की प्राइम मिनिस्टर नवाज शरीफ की मचानुपी हौजिकना स्टेट चीफ मिनिस्टर मरियम नवाजबू मियाम की सेल मसागी नुंगाइनब मोंग सिन्नरे हाइन अकनब मराल सीकी टिकटॉक थवाई याउजब चीफ मिनिस्टर मरियमना पाकिस्तान की सेल क्रो 13,000 प्लेन अदु लेब ngamlibani पाकिस्तान पुंबगी नेशनल एयरलाइन PI बुना सुपनगी पाकिस्तान रुपी क्रो 1,000 योनखिबनी हाइना हाना ममांगदा फिडेल मिनिस्टर ओइरंबा मुनिस इलाहीना फोंदोकली मियोय बिलियन 130 लेब पंजाब प्रोविंस असिदा यामलबा मियाम कया अमने हिंगबति चंगदब चाना थकनबा अफाबा थकनबा इसिंग अमदी अना लेयंगी मतांगदा मसागी ओइबा सेल पुथोप ngamdana लेरिंगै चेरक असिदा चीफ मिनिस्टर अदुना असु यामलबा मियामगी ओइबा पैसा अदु मसाना सिजनबगी मोंगदा लग्जरी जेट प्लेन अदु लेथोप ngamlibasi मसा मतुमद इकाई जगदबनी प्रोविंस अदुदा हौजि हौजि अंगांग अमदि नुपीसिंग मरक्ता मची ओइबा चिंजाक चाबा फंगदबगी अचौबा मिपाइबसु लेरिबनी हाइना पाउगी सोर्ससु मखातार इपाक टीवी न्यूज़ हाइबा न्यूज़ नेटवर्किंग चैनल असिबु सपोर्ट तौबीबा ओइना लाइक शेयर कमेंट फॉलो अमदे सब्सक्राइब तौबीदुना वखल लौसिंग शेयर तौबियो हाइना इपाक टीवी की माइकैदगी हम्बल रिक्वेस्ट तौजरी।